आकाशवाणी इम्फाल नयनी देवी ने पाव पाजरी अहानबदा मरुओइबा पाव मणिपुरदा कोविड-19 ना नाबदगी फरकपगी चांग हानादगी हेनगलक्तुना चादा 40.7 यौरे मिजोरामदा हक्सेलगी फिबम फगत हनाबा वर्ल्ड बैंक का $1 कोटी 3 लाख कुनगी प्रोजेक्ट अमा सही तंगखरे भारत अंगारंग फावबदा मी कोटी 13 लाख 42 हेनबदा कोविड वैक्सीन कापखरे अमसुंग CBSE बोर्ड परीक्षा की मार्क इवैल्यूएशन की मतंगदा शिक्षा मंत्री रमेश पोखरियाल ने सांगना मसिनु महिरोई सिंगा वर्चुअल ओइना वारी सानगनी चही 19 की मथक्ता लैबा मियोय खुदिमक लेबना कोविड-19 की वैक्सीन कापथोंनबा थौरांग पाइकलिबा असिदा मपुंग ओइना नाहा ओइबा सिंगसु सोइदना वैक्सीन कापथोंनबा हाइजरी कोविड के अकिबा लैरिबाना मियामना चेक्सिनबा वाटपगी थोंग सिंग तुकबिदुना यारिबा मखै युमदगी चथोक्तना लेबियु तंगाइ फदना चथोक्लबदी फेस मास्क सोपियु फुट 3 की सोशल डिस्टेंसिंग थंबियु माइ मिट अमदी खुद तोइना हामदोक्तुना तरु तनाना थंबियु सुखसोइ सोइदना वैक्सीन कापथोकपियु कोविड का मरी लेनबा पाउसिंगीदमक नेशनल हेल्पलाइन नंबर 01123978046 नत्रगा 1075 ता फोन तौबीबा यागनी राज्य की हेल्पलाइन नंबर ना 0385241166 अमसुंग 180034538188 नी कोविड-19 दगी ngakthoknaba tangai phadaba chana kangon chingakna chatpinaba all jiribam united clubs association ajuka gi president mutum maipak sana mangangna appeal tawraduna hai miambu mutum maipak sana mangang president all jiribam united clubs association ajuka na khurumjari nungsijaraba ericha sing tamthirba covid-19 laichatagi kanjanabagi damak aikoi amuk hana cheksinbagi phirep lawminarasi सही 19 की मथक तलाइब मियोय खुदिमक कोविड-19 की वैक्सीन कापथोकपियो फेस मास्क सोइदन उपियो मी अमगा की मरक्ता फुट 3 लापना लैबियो हैंड सैनिटाइजर नत्रगा सापोन सिनदुना खुद सा सेंगना हाबियो लाइचत असिदगी ngakthoknaba मतम की लैंगाना पीबा तंगाइ फदबा चना कांगलोन सिंग एकोय खुदिमना ngang na चमिनसी चेक्सिन बाहाइबसिना लाइचत असि जंगहनदनबगी ख्वाइदगी फरबा पाम्बैनी मयाम्बु अमुका हन्ना खुरुमजरी हौजिक मपुंग ओइबा पाव मणिपुरदा कोविड-19 ना नाबदगी फरकपगी चांग हानादगी हेनगलक्तुना चादा 40.7 यौरे हौखिबा पुंग 20 दा अनाबा 450 नाबा फदुना डिस्चार्ज तौखिबदगी पुन्ना नाबा फकिबा मसिंग 5,553 सुरे राज्य की हक्सल विभाग ngarang थोगिबा जेरोल अमदा हाई हौखिबा पुंग 20 दा कोविड-19 के अनौबा केस 954 थिंगनबगा लोइनाना अपुनबा पॉजिटिव केस 63,353 सुरे पुन्ना सैंपल 3,459 टेस्ट तौबदा मियोय 954 पॉजिटिव ओइबा थेंगनखिबनी ngaranggi oina positive oibagi chang chada 12.9 ni हाइरिबा मतम असिगी मनुंगदा कोविड-19 पॉजिटिव ओइबा मियोय 13 सिखिबदगी लाइचत असिदा सिखिबा मसिंग 1,035 सुरे हौजिक एक्टिव केस 1,553 लैरी अमरोमदा मणिपुरदा हौजिक फावदा पुन्ना बेनिफिशियरी 5,40,000 की मथक्ता कोविड की वैक्सीन कापखरे मसिगी मनुंगदा मियोय 5,10,000 हेनबदा अहानबा डोज की अदुगा मियोय 40,000 हेनबदा अनिसुबा डोज की वैक्सीन कापखरे नागालैंड नंगारंग नौना मी 45 कोविड-19 पॉजिटिव ओइरखी 115 नाबा पखी मी अनिना सिखी राज्य असिगी अपुनबा पॉजिटिव केस 20,419 सुरे नाबा फगिबना 20,195 यौरे नाबा फबगी चांग चादा 45.1 लैरी एक्टिव केस 1,959 लैरी नागालैंड हौजिक फावदा लाइचत असिदा सिखिबा मसिंग 135 सुरे केंद्र की गृह मंत्री अमित शाह जुलाई की अनिसुब चयोलदा मेघालयदा लाकदौरी अदुबु हौजिक फावबगी ओइनादी सरकारना महाकना लाकदौरीबा सिगी अकुपा मरोल फोंदोक्त्री बीजेपी एमएलए अमसुंग राज्य की हक्सेल अमसुंग याइफयुंबाल मंत्री एएल हेकना हाई
Sri Saha July gi ani suba chayol da lak laba yai mahak chahi achigi January kulhumdoi da Shillong da lakhi amasung North Eastern Council gi humphuma suba plenary mifam da sabhapati oikhi Raja asida North East Students Organization Confederation of Meghalaya Social Organization chingba NGO kaya Grihamantri ga unaduna Raja asida inner line permit jana hanaba amasung atai wafam kaya taksin gadauri Mizoram da Haksel gilam da Phagat Anabagi dama Kendra Sarkar, Mizoram Sarkar amasung World Bank na $1 kungi project amat sahi tawna kre. Project asina Raja adugi Haksel amasung Yai Pahimbal Bibhag amadi masigi makhada leba singi thabak thoram singda hena phibam Phagat angani. Masina Raja Sarkar na Haksel gilam da paikhat pathabak sing hena Phagat anbaga loinana pakthok sauthok angani. Tabiriba pausi akasbani Imphaldagini Bharat tangarang phawbada mi koti kunthalak humpudrani thoi henbada COVID vaccine kapkhre mipung khudima vaccine kapthoknaba tha si kunma toida anobo tharang amomo hokhibadagi ngarang khaktada vaccine dose lak 83,800 kapkhi ngarang chahi tara nipandagi ni phumari phawbada leiba mioi lakun thamanga lising ni phumari chani mapanda ahanba dose amasung mi lising humputare chatruk untareta ani chuba dose kapkhi ahum suba tangkak asida Raja amasung Union Territory kuntha taret ki punna mi koti taret lak ni phum doi lising ni phumanga henbada ahanba dose amasung mi lak tara manga lising humpudra chanipan kuntha mapanda ani chuba dose kapkhre Haukiba pung kun marida milising humpunipan hena naba parakpadagi laibaki oina punna naba pakhiba masing koti ani lak marpudra lising humpu doi khare hele Haksel mantraloy na hai numin ipuni thoini thangna na nongmagi oina naba parakpa masingna positive oirakpa masingdagi henduna lakli naba parakpagi chang hanadagi hengalaktuna chada marpudra taruk dasmik taruk ama yaure CBSC Board Parikyagi Mark Evaluation ki matang da nungnangba amati khangning poknariba sing adugi matang da Siksa Mantri Ramesh Pokhriyal ni sangna ngasi mahiroi singa virtual wena wari sanagani Twitter da takatpa warol amadam antrina hai mahiroi singna makhoi gi jingnaba lebe sing amadi makhoina pamba sing Twitter natraga Facebook ki khothang da ngasi numitungba matung phawada pikalakpa yagani Rashtrapati Ramnath Kovind numit manganigi Uttar Pradesh khongchata ngasi Kanpur da chatlagani khongchat asida mahakna Kanpur Dehat jila da leiba mahaki pongrafam paraung khada chatkani madugi matung da mahak Lucknow chatkani Sri Kovind na mahaki pongrafam namdam da pangthokpa thorum kaya da saruk yagani chahi kaya gi matung da Bharat ki Rashtrapati amana mahaki panthong bam yauna ba rail gari da chatkadabana khongchat asi yamna akhanna maruoina launai Selthum Mantri Nirmala Sitaramana Hairi Sarkana Hokiba Chahi Tarukta Leptana Chauna Awonba Purakpana Bharat Ashil Aloni Tiktaunabagi Achauba Mapam Ama Oire Mahangna Hai Metro Economic Stability Leiba Infrastructure Namaram Oiduna Selthungi Pibam Phagat Hanbagi Khudong Chaba Kaya Leiba Amasung Selthungi Lamda Awonba Kaya Purakpadagi Bharat Ashi Malengbi Economic Powerhouse Oirakli Mantri nangarang video conferencing ki khutangda US India Strategic Partnership Forum na sinba Global Investors Roundtable da saruk yakhi Pradhan Mantri Narendra Modi na tha chigi kuntareta khasbani gi man ki baat thoram da leibak asigi amasung mapanlam gi miyam da mahaki pungning gi wa phongdokani thoram asi Machigi Tauram Asigi Humpudrani Pan Subai episode ni Akasbani Imphal na su Pradhan Mantri gi Tauram Asi numit asigi ayupung taramatoida sandokani Pradhan Mantri na wangang bai hekloi baga madugi Manipuri wahanthok sandokani machi numit asigi numidang pung nipan da su amukana sandokani dialect lon singdana mathangi numita sandokani Loisilakpada COVID-19 dagi ngak thoknaba face mask supa Putaruk lapnana leiba khuthamadi mai mitaru tanana thamba haiba achamba thawong ohum singang na chatpinaba amuk hanna ningsingjari aroiba da maruiba pau amuk hanna Manipur da COVID-19 na nabadagi pharakpagi chang hanadagi hengalaktuna chada marphumari dasmik mari mapan yaure Mizoram da Haksel gi phibam phagat hannaba World Bank ka $1 koti 3 lakh kungi project ama sahi tongnakhre
भारत ngarang phawada mi koti 30 lakh 63 henbada covid vaccine kapkhre amasung CBSE board parikha singgi mark evaluation gi matangda Shiksha Mantri Ramesh Pokhriyal ni sangna ngasi mahiroi singa virtual oina wari sanagani pauloi jare